Loyalam E-PAO tabiriba khudimappu Hidrom Susmitana ayuki pau pizari ahanbada maruoina headline. India government ki official website Amada Anglo Kuki war at Longpi lising amaga chamapan tara mapan haina Thagalakpa Thengnare. Chief Minister na puriba State Central Library infrastructure staff tarani thoi khaktana run tawduna leire district library singsu mamingtagi oina leire. Thamna Pompida Kuki militants na nomai round kaya kapsilatuna landarakre. Pau sandona pizari. India government ki official website Amada Anglo Kuki war at Longpi lising amaga chamapan tara mapan haina Thagalakpa Thengnare. India government ki official website ama oiriba amritmohasab.nic.in gi digital district repository section da Anglo Kuki war at Longpi lising amaga chamapan tara mapan haina Thagalakpa Thengnare. Thawong asina maram oiraga Naga Furuk maru oina Ukhrul district tat laiba Northern Tangkhul Naga sing nungnamba poknare. Puwari da thokidaba thodok ama semjin sajilaga Government of India gi official website amada thagal alibasi kari karamba khujil thorangi makhadano haina maike kayadagi hangnarakli. Website asigi matung inna Longpi da sokna kiba hairiba Anglo Kuki war asi kumja lising amaga chamapan tara ki March tagi kumja lising amaga chamapan tara mapan gi May fauba British amasung Kuki miyam gi marakta sokna kibani hari. Website asina makhatana claim tawraduna hai British lengakna malem gi ahanba lanjaw gi damak Kuki sing namduna recruit tawba tax ka hinaloba amadi Kuki gi khul sing gi chip sing gi mathakta namduna lainaba hotnarakpadagi lal asi haurakibani. Lal aduda Kuki sing na guerrilla warfare yauna tongan ba lal gi practice kaya su sizinaki. British ki ka henba mawong sing adubu yaningdaba phongdorakpadagi madugi pakhum oina Mombi da leiba Kuki khul ama British na lut tawki. British ki thawong sing adudagi Kuki sing na khangba ngamlaktaduna khut thaba horakibani. Kuki sing na tongan ba khutlai amadi lalong kaya sizinnarakpadagi British counter da attack chathabada awaba kaya oiki. Lal aduda British ki police station amadi telegraph line kaya amang ata thokhan ki haina su website asina makhata na pali. Pumnamak asigi ona tainabada historical evidence ki matung ina Longpi khulgi chief ni hariba Ngulkhup haukip asidi Chandel district ki Chakpi Karong subdivision ki manung chanalaiba Longpi da lerami amadi mahak Ukhrul district ki Longpi da leramba nate haina argue tawri. Asumna lengak ki official website tat lana record tawri basi semdok nabagi damak tongan ba scholar amasung local historian singi maikedigi Ukhrul district ki official in charge sa taksilakli. Nakal amaromda Ukhrul district ki Longpi khulda Anglo Kuki war thokibagi khudam changdam natraga official record amata hauzik fawgi oina phangba leite hari. Khul asigi tangkhul khulgi ha amadi khul asida puthokpa nungbi chaphugi damak miyamna sak khangnaribani. Maram aduna semjin sajinba wari kayana lamdam asigi puwari semdoknaba hotnaribasi athuba matamda semdokadabani hainasu maike kayadagi yaningdaba phongdorakli. Chief Minister na puriba State Central Library infrastructure staff tarani thoi khaktana run tawduna leire district library sing mamingtagi oina leire. India pumbada library mapung fana chawkhathanaba Bharat lengakna lokhatpham thokpa thabak sing lokhatuna hotnarabasu Manipur dadi masigi mami amata tadabugum tawre. Manipur gi Chief Minister na Art and Culture Department asi puribani adupur department asigi makhada leiriba State Central Library Imphal asi lengakna miyeng changbidabadagi leifam thokpa staff masing suna leiraktre. Hauzik supnatagi staff tarani thoi khaktana run tawduna leire. Aduga State Central Library Imphal gi makhada Manipur gi district sing da hangdokliba district library sing mamingtagi oina leire. Pauche asina thizuluba matamda fanglakhiba report ki matung ina hauzik State Central Library Imphal asigi hana staff kunipal lerambadagi thabakki matam loiraduna pothana kibadagi hauzik stopnatagi staff tarani thoi khakta ngaire. Lairiba staff sing asidi chief librarian ama technical assistant ahum counter attendant ahum Winder ama driver ama grade 4 karmachari ahum pune staff tarani thoi khaktana run tawduna leiramle. Hauzik leiriba staff sing asigi manungda su handak chahi gi December tha amadi mathang chahi gi lising ani kunmanga gi February da staff manga su thabakki matam loiraduna potha ki ga dawre hari. Potha ki ga dawri basing adudi counter attendant ama
November thada thabak pothagragani. Aduga lising ani kunmanga gi February thada Winder ama, technical assistant ama, grade 4 ama, counter attendant ama punna staff manga si pothagragani. Thamna popida Kuki militants singna nongmai round kaya kapsilaktuna landarakre. Ngarang ayuk Imphal East District ki manung chana laiba Thamna popi maitei khulda Kuki militants singna nongmai round kaya kapsilaktuna landasilakre. Thodok aduna maram oiraga lawlok nabagidamagta labukta kumduna thabak suriba lawmi khunja kaya mi paiba poktuna labukta chatpa ngamdre hari. Thodok asigi matangda pauche asina phangba paugi matung inadi ngarang ayuk pung mari rom tarakpa matamda Kuki khutlai paiba sina langoi chanchinduna thamkhraba miyamna uyok ching haina khangnariba mafam adudagi Kuki khutlai paiba sina Thamna pokpi mayai lekai tamna nomai round kaya kapsalikhibani hari. Nomai kapsalikhiba aduda Thamna pokpi mayai lekai leba ngangom tampak chahi humdra humdoi mapuroiba rasigi yumda nongmai maru ani panki nongmai maru amana phamungda takhi adubu miyoi amata asok apan yaukhiba lekhide ngarang nahasu Kuki militants singna Thamna popida nongmai kapsalekhi ngarangi thodok adu tharaga numit kharani asida Kuki singna nongmai kapsalekhiba asi numit mangani sure hari. Manipur lenga ki DMU, MUC amadi MTU asi University ama oina chalaiba ngamdabagi phibamda leire haina MIYC na fondorakli. Manipur lenga ki makhada chalairiba State University ahum Dana Manjuri Cultural amadi Manipur Technical University asi hauzik phibam thina sokna University ama oina chalaiba maromdom lepchaba ngamdabagi phibamda leire. Masigi manungda khwaidigi maru oiriba mahairoi lising 15 rom leiba DMU gi phibam asina amukka hena ngak yauna puthabagi phibamda leire. Lengak asina DMU asigidamak athuba matamda chapchana administration tawba ngamgadaba miyoi amabu BC oina haptuna University asi kannaba khudaktagi thabak lokhatpat mathau tare. University asi khudakta yangsil haudrabadi UGC University asigi recognition lauthorakpa yabagi akiba leire haina Manipur International Youth Center MIYC gi coordinator P. Parizat Singhana Thadorapa Cherol Amana Hari. Cherol Aduna Makataribadi, Lamdam Asigi Intellectual Academian Pumnamaki, Mafamda Pukning Chingshiladuna, Diam University Asi Manipur Lengakna Manipurgi, Assembly Lisingani Taratareta Linkhanaba Warep Lauraba Matunda, Lisingani Tarani Panda University Asigi Ahanba Academic Section Haukibani. Housing Fabada UGC na University Asina Puthorakpa, degree Koktamak Tangai Fadana Masakangli. Masina Maram Oraga UGC na Housing Sakangleba, undergraduate amadi postgraduate degree singda achoba wahankaya lakpa yai. University asi sillang bagi thabakta awatpa asoiba leibana academic calendar ngakna chatpa ngamdaba matam chana session hauba ngamdaba amadi exam pangthokpa haidokpa ngamdabana semester kaya marum loishinnaraga leiri. Masina maram oiraga mahairoi kayagi academic career da akaiba oiri. University asida yamna laikhai tadriba phibam amada Diam College sing asina University ni haidana lising ani taratareta lauthokraba matungda Constituent College ni haina leiriba college manga hairiba Diam Arts, Science, Commerce, GP amadi LMS Law College singi marakta achoba chaye nabasing leiri. Diam yugi umbrella amagi makhada administration tawbangamdri UGC da DMU asena mapung faba recognition fangbada tangai fadana DMU masagi mamingda land infrastructure equipment manpower na chingba khudingmak submit tawba changi adubu hauzik college asena masagi hanagi identity aduda lengdana lenibagi firep lenarakpa asena university asigi administration ga samjinaba yaraktaba phibam kaya leiri. Hiram asida Manipur governor, chief minister, education minister amadi education department na athubada miyeng changbiyo hari. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Lale haizadriba fawba economic blockade handokhiroi haina NPO na phongdorakli. Paumai macha ani fubada chenaba singla lale haizadriba fawba Imphal Dimapur lambi National Highway number 2 da chathariba economic blockade handokhiroi haina Naga People's Organization NPO gi maikaidagi section wa thamlakli.
ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯗꯣꯝꯈꯣꯜꯗꯒꯤ ꯚꯤ ꯕ꯭ꯂꯦꯁꯟ ꯑꯃꯁꯨꯡ ꯂꯤꯌꯥꯏ ꯈꯨꯂꯦꯟꯗꯒꯤ ꯗꯥꯂꯧꯕꯨ ꯃꯃꯥꯡ ꯊꯥꯒꯤ 38ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯁꯥꯡ ꯑꯦꯔꯤꯌꯥꯗ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯃꯗꯤ ꯁꯦꯜ ꯃꯨꯜꯍꯧꯏ ꯍꯥꯏꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 3ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯨꯆꯤꯡꯗꯨꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4 ꯁꯨꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯄ ꯄꯣꯠ ꯆꯩ ꯄꯨꯕ ꯒꯥꯔꯤ 250ꯒꯤ ꯃꯊꯛꯇ ꯃꯥꯎ ꯒꯦꯠ ꯑꯃꯁꯨꯡ ꯃꯥꯎꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯐꯥꯎꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯈꯤꯔꯣꯏ ꯍꯥꯏꯅ NPOꯒꯤ ꯋꯥꯉꯥꯡꯂꯣꯏ ꯆꯨꯟꯊꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯣꯡꯗꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NPOꯒꯤ ꯋꯥꯉꯥꯡꯂꯣꯏ ꯆꯨꯟꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯇꯠꯇꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯊꯧꯗꯣꯛ ꯊꯦꯡꯅꯔꯤ꯫ ꯇꯝꯄꯥꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSOꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕꯁꯨ ꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯤꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯄꯥꯎꯃꯩ ꯅꯥꯒꯥ ꯌꯨꯅꯤꯌꯟꯅꯆꯤꯡꯕ ꯂꯨꯞꯁꯤꯡꯅꯁꯨ ꯁꯧꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯣꯁꯠ ꯇꯧꯕ, ꯀꯃꯦꯟꯠ ꯄꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯕꯣꯕꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯖꯔ ꯈꯔꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯣꯁꯠ ꯇꯧꯕ, ꯀꯃꯦꯟꯠ ꯄꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯔꯤꯃꯌꯨꯝ ꯕꯣꯕꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯍꯠꯇꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯏꯒꯤ ꯃꯔꯤꯁꯨ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯝꯍꯧꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯈꯔꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯣꯁꯠ ꯇꯧꯔꯛꯄ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯕ ꯃꯑꯣꯡꯗ ꯀꯃꯦꯟꯠ ꯀꯌꯥ ꯇꯧꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ, ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯕꯨ ꯁꯦꯝꯒꯠꯇꯨꯅ ꯑꯄꯨꯟꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯄꯣꯁꯠ ꯇꯧꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯤꯗꯤꯡ CSOꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯣꯁꯠ ꯊꯥꯒꯠꯂꯛꯄ, ꯀꯃꯦꯟꯠ ꯄꯤꯕ ꯃꯤꯑꯣꯏ 9-10 ꯀꯧꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯃꯛꯁꯨ ꯃꯤꯑꯣꯏ ꯑꯃ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯑꯦꯛꯁꯤꯗꯦꯟꯠꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯝꯅꯥꯄꯣꯛꯄꯤꯗ ꯏ-ꯔꯤꯛꯁꯣ ꯑꯃꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯝꯅꯥꯄꯣꯛꯄꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯦꯅꯦꯖꯤꯠ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ. ꯔꯥꯕꯥꯏ ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯣꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯨꯉꯧ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯦ. ꯋꯥꯡꯐꯥꯏ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯇ ꯃꯤꯑꯣꯏ 2ꯅ ꯆꯀꯥ 4 ꯄꯥꯟꯕ ꯒꯥꯔꯤ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯥꯝꯂꯕ ꯌꯨꯉꯧꯁꯤꯡꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 2 ꯑꯗꯨꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯨꯉꯧ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯌꯨꯉꯧ ꯂꯤꯇꯔ 1,500 ꯑꯃꯗꯤ ꯀꯦꯟ ꯕꯤꯌꯔ 500 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫
Imphal East District ki Nongmai Chingching Sanamahi Kiyong Singkhongda leba yum ama maina tumna chakre. Mai chakpa adu kanaba Manipur Fire Service amadi Arambai Tengol na akanba mawong da honaki. Adumapu kanbadi ngamhaudre hari. Maina tumna chakraba yum adu Khurai Sajo Lekaidagi Talem Baige Chandra Kumar Kawi Chahi Nipum Humdoi Apokpa Navachandra Kawi hari. Presna phangba paugi matung ina hai thodok asi ngarang numedam pung tarani thoi khara helakpada thokhibani. Nongmai Chingching gi Sanamahi Kiyong Chingkhongda Maiku Karakpa Urakpadagi Miyam Changsinduna Yenglubada Telem Bogendrogi yum adu mai chaklaga leramba Thengnare kibani hari. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Pokminaba mayamba hatkiba Manipurdagi Kuki macha ama Tamil Nadu police na fare. Kati na tilaga hek pokminaba mayamba hatkiba Kuki macha ama Tamil Nadu gi Thiruvananthapuram police na fare hari. Hindu pauchena piba report amagi matung ina police na faraba miyoi adudi Manipurdagi Pamilian kawi. Paumilian mahaka khangnaba Rebecca amadi mahaki mayamba Kashunlian ga punna asanba yum amada lerakibani. Makoi ahumna leriba yum adu Arundi Sawarna garda leba A Santivelan Koba miyoi amagi asanba yumni hari. Report asigi matung ina Rebecca numit kuni romgi mamangda mafam adu thadok lamlaga Manipurda thokibani. Haukiba Nomaijing numita yum adu da laminariba machin manau adu yung ngauraba matung khatnarakpadigi laibak thiba thodok adu thokibani. Paumilian na telephone gi Kuthangda Rebecca ga yamna hauna wari sanabadagi mayambana tumba yadre haraki. Madudagi makoi anigi marakta ngaihak ningai sangdanaraba matungda mafam aduda leramba kati amana mayamba adu thillamaga mafam adu thadoktuna chenkibani. Kaushalian Hospital da pukhatlaba matam adudadi Dr. Singna mahak sina purakle haina declare tawrakhi hari. Arobada marueba pau amuka hana pizari. India government ke official website amada Anglo Kuki war at Longpi lisingamaga chama pantara tare taramapan haina Thagatlakpa Thengnare. Chief Minister na Puriva State Central Library Imphal Subnatangi staff tarani thoi khaktana run tawduna leire district library singsu mamingtagi oina leire. Thamna popida Kuki militant singna Nongmai round kaya kapsilaktona landarakre. Matang asida ayuki pau piba loizare loyalam E-PAO tabiriba khudingmakpu amuka hanna khurumjari.